Ngara numidawairam phongkiba pandam pause degi maruoiba pau khara khangasaraga miyamda khudo tamjike yomgi thaumi ahum condition yaudana thadou haduna wakam mifam chathakre Youth of Manipur yomgi fajingkiba thaumi ahum condition yaudana thadopi wa hani langthabal kunja kaithel imasingna wakam mifam chathakre Singjamai tu Lilong United Craft Organization Singjamai tu Lilong imap maira paibe apun balop Lilong sajing apuma maira paibe amade langthaba kunja apuma maira paibe na sinduna sathakiba waka mifam aduda achombagi kholau namthabigeno yomgi fajingkiba thaumi ahum condition amata yaudana lengang athubada thadokadabani fajingkiba icha ahum condition amata yaudana mamasina singnabiyo haina thaba pleka kaya sijinakhi waka mifam aduda saruk yakhibi langthaba kunja mayai lekai maira paibe lufki advisor yandre amam tamphana phongdokhibada mina yauna thokleba thawdok wathok kaya asina lamdama sigi naha sing amadi miyamda pendaba phawhalli macha singi pendaba mama mapa oiba singda taina ba haibase miyoibagi lichatni mapi mapa oiba lengakta miyamgi pendaba phongdokpa haibase hauna sane lengakta pendaba phongdok lubagi dama yomgi isa ahum phajinduna thamliba ase condition amata yauduna athupada thadokpiyo haiki makha tarakpa pauda center amadi NSM IM anige marakta makha tana wari sanaba haukrei haukiba tha tara romgi wari sanaba lebraba matung ngasi New Delhi India government amaso NSM IM anige marakta official oina makha tana wari sanaba haukrei aduma punakal anige marakta kari hiramda wari sanakhibagi haibadi chapchana khangba ngamdrei agency gi pauna hai Indo-Naga Peace Talk na Center Government ki muhit oiriba AK Mishra na mamang tha September 13 Dimapur da NSM IM gi luchingba singi cross-door da wari sana kharaba matung nagal ani gi marakta ngasi ayuk pung 13 tabada New Delhi ga wari sana khibani Dimapur ge Hadron Camps da September 13 cross-door da wari sana khiba duda AK Mishra yaw na Ministry of Home Affairs ki official singsul sarugya ki NSM IM ki maikaida lubasigi Q Tuko General Secretary Thungaleng Muiba Vice Chairman Tongmet Wangna Lieutenant General Richard BS Atem NSM IM ki Army Chief Anthony Simare Saruyaki Pung anirong wari sanakiba aduda Central Government amasung NSM IM anige marakta makata na October ahama sayol da wari sanaba warip lawkibani cross door da wari sanakiba adugi mahi oina ngasi official oina nakal anige marakta makata na peace talk sathaba hokibani hairi nakal anige marakta aroiba oina mamangsay lising aniga sumna kuingo homdoge December da wari sanakibani NSCN IM amasung India government anige marakta haukiba sahi kunga mangarom naga political issue gi matangda wari sanaduna lakibani amaramda India government amasung NNPG gasu tokhaina kumja lising amasama pamawdraga taretagi lising aniga sumna taraga tare fawba wari sanakibani NNPG amasung India government anige marakta final agreement sign tawna khrabasu NSN IM oinati kumja lising aniga sumna taraga mangagi August 3 da nakal anige marakta New Delhi da sign tawna khiba historic oiba framework agreement da yumpham oidaba mawng amata da yasinaba tawroi habdigi India government amasung NSM IM anige marakta naga political issue gi matangda worrism purakpa ngamdana lakibani Intelligence Bureau gi hanagi Special Director AK Mishra bo kumja lising anige sumna kungini thoida pisto wasigi interlocutor hapkibaga lunina makhata na nakal anige marakta worrism purakna ba honnarakibani adubu NSN IM ki oina nagagi tukhaiba firal amadi tukhaiba constitution amagi wafamda ahomba laitabadagi nakal anige marakta warasin lakpa ngamdana lakibani makha tarakpa pauda selgi dibanda mioi ama sakangdaba singna fajingkhrei masakangdaba mioi singna mioi ama nongmai chingdonda phaduna pukhraga selgi demand tawrakhrei masigi matangda mioi asigi loina bina police da campaign ama tawrakhrei press na phangba pauda fajingkhraba mioi adu iringbom police ki manungsanba kairaw mating meja ingkoldagi MD Tazaudin Saha kawi Tazaudin ngarang ayuk pung 10 makharom tabada Larenpategi masakangdaba khulai paiba mioi ahum na phakhraba matung imung manungda selgi demand tawrakpani hairi Tazaudin gi loinambi wajila saini na iribung police da thangalapa complaint zero adugi matung inna maki mapuroibaga car amada makhoigi pikliba masanapi amaga punna Kongboromdagi yumda lakpani Larenpa Coffee Cafe nakta hana leramba mioi singna gari kambaga lonina so munkhe
amadi car adu mioi amana thauraga atopa car amana mang tharaga makoibu puki makoibu Singjamai police station manung chamba liwa lambida laklaba matung mafam aduda masanupi ka mahaka Rajiwa Saini ka thamlamlaga mahaki mapuroiba puki karigumba police ta taklabadi mapuroiba hatkani haina su kihalamki masigi tungda masakhangdaba mioi amana imung manungi telephone number amada mahapu thadorакnaba lupa lakh kun pinaba demand tawrakhibani haire makha tarapa paungda khunai jam Mario ge matangda KCP nongdreng khombana wafam sing thamlakli KCP na lisang sina sangsilakliba yol eho asigi saru ama oina khunai asigi oina social information gi thabak silepta na baikhali masigi manungda khunai asigi nupi oibisingi ikai khumnaba temsingnaba miyoi sing masana langjaba maralgi matung inna thijin humjilaba matung masa masaga sanaba Serak party ni lebak miyam khangna pikhiba ngaktani haina KCP nongdreng khom batlupki Privacy Secretary Kanglei Purelna thadaropa zero amada phongdorakli zero asina phongdorakpada asigumba nupa nupigi lamchat yaudabagi wathoksingi manungda haukiba July thada party na khuna jamra Mario amade losiling kauba miyo anigi matangda thokiba watho amaga mai lejanna miyam khangna nakal animaki wataraga wayal chathaki amasung warak watemki Kes asida senariba khunai jamra Mario hariba nupa macha asi sahi yamna nauriba misak ama oibana masagi lamchat chumthoksaraga tungi funsida afaba mioi ama oiraknabagi tanja piduna mahapo akan maserak pikhidabani adubo Mario gi anaba kes ama amuk nongna chatharakpana tha asigi tarukta koireng luchingba UNLF group na nongmaina kaptana warakkiba haina I pauksingdagi tajare amade thadu asiga mai lenyana Romario bo warak tringaida masana wangang halaga thadoropa video amasu social media ki khutangdagi thengnajare hairi matang asida thamningba wafamde group amana case amagi wara watem chathaba matamda chathariba case adugi wayel paring aduga mai lenyadaba hiram kaya ama thawaina paksilakwa asi leba masata daba anima thake politics amani hanilawi party amagi makhut chanduna kasadide thamlaba matung Romario hariba meyo asida nampuda atopa mai lenyadaba party amade mioi kayagi mingsijin halakpa asi tarane lawde hariba khupu asina afaba thaba ama tawbagi marumda Siranana masagi popularity tanaba honabada atopa party singbo mingcha thianaba silakpane haina party asin lawi haide tero asina makha taradun hai party na amokomna thijilaba matungda khangba ngamlakhibadi Romario asina marirak subo oina watho ehelibi nupi adu masagi oina professional sex worker oiramki amasung mayum palaba matung mapuroibaga khaina duna masa amaga lonina mapamda halaktuna leibi maunaha ama oiramki ikai hangoina hairabada nupa nupi asi masa masagi ikai khumnaba mantiknabada red yanaraktavadegi tholiba watho ama oiramle amasung chensong duna yumbambagi marida taseng na khong thangjingbagi phibam oiramde masida hanadagi watho oiduna leiba nupa masa asibu nupi asina mahaki regular client ama oiba koireng nelosingba UNLF ki member nupa amada taksinduna Romario gi watho asi ohenkibane hana chapchana khangba ngamle khunai asida thokliba asigumba nupa nupika oiba lichat mangsilapagi thawdo wathoksingda KCP na chenariba nupa natraga nupising gender gi khenaba thamdana chapchana watem jana lakhibani loinina kanagumba lup amana chathaba thabak thoramsingda atopa lupsingbu mingcha thianaba makhatana simbiganu masigi poloi afaba oiroi haiba khangminasi afaba asuma maikaida leibaki thawai pangbada oine lamjen tanasi apiba akhuba wakhal namang tharaga lup chakhopa ngamloi haba khangminaba matam oire maram asina lup amana achumba wayel ama chatharakpada selna kaidongnungda mamai chumloi amasung chumnaba so hotnaroi hairi makha tarapa pauda Jiribamgi tea state cookie singna ainkana yum kontra rom sajinduna laisingkrei Jiribam district ke manung chamba mobongda laiba tea state cookie singna changsilaktuna ainkana yum kontra sajinduna laisingkibadagi mafam aduda maite amata changduna laiba ngamdre hairi press na fama paugi source amagi matung inna Jiribam district ke tonga ba mafam singda laiba cookie singna maite khol tamna bom amadina mai kapsinduna landara kharba matungi makha chatharakpo oina hauji Jiribam district ki khwaidagi maru oiba maitai singna chathok chachin tawriba JT road cookie singna thingjingkhibadagi chathok chachin tawba yadana leiri JT road headquarter ga samnaba maru oiba amata ngairaba lambi paring asida landa aduna cookie singna maitai sing chathok chachin tawbada athingba pibana maram oiraga Jiribam district headquarter da thoraktuna pochai leiba amade ana lengi thabak chathabada chawna khudongcha daba kaya mayoknari
ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯙꯨꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯐꯝꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫